Malemgi Mapham Kayada Pangthoknagum Ngasi State Asidasu World Press Day gi Thouram pangthokpaga loinana Thiyam Premkumar Award kumja lisingani kunmari lamdam asigi shaknairaba Journalist Pradip Phanjoubam da lanthokkhre World Press Day gi Thouram ado Sahitya Thopang Lup Sathoulup na sinduna ngasi Manipur Press Club ki Loktak Hall da Pangthokhre Thouram adu da Thiyam Premkumar Award kumja lisingani kunmari lamdam asigi shaknairaba Journalist Pradip Phanjoubam da khuchinakhe Award aduda solama citation ama amade sel oina lupa lising tara yaukhe Thouram aduga mari leidina Directorate of Information and Public Relations DIPR gi Director Dr. Charanjit na hai Democracy gi mapangal kalhanba amade khunai amada tangdu leitaba purakpa haiba asida journalist sing gi thodang yamna chawe journalist sing na pirakpa pau sing na miyamda mit nakpong oiribane Chaukat Palaybak Singda Freedom of Press as in Tina Ngakuna Chalabaso, Karasotaba Amade, Irang Lay Balaybak Singda Day, Press ki Freedom as say Ikai Kumnaba Wat Pagimami Chauna Tare. Ngasi Pangthokhre World Press Day gi Thouram as say Yamna Maru Oiba Amane. Nomid as a kumja Lisingamaga Chama Palni Fokumdoida, United Nations na Malem Pumbana Pangthoknaba Lepkibani Haina, Mahakna Makatake. Democracy amabu kahanba adu society amada tadu leta porakpa society amada community amagi barakta understanding porakna bona bada koi ki journalist ki achawa thuka ama lei hai masidi koi yada baya ni yamna achawa thuka ama lei koi ki democracy si da participation tawda community amada relationship sagat pada sina koi ki achawa thuka ama lauri bani and journalist ki thoda asigi koi loina koi moigi role koi yenaba yatraba mafam ni adu da koi na sum yejabada asai gi journalist sing si tawna bona wa ta moigi ju yamna kari hai tar struggle moigi arubu ta jam ya ma thena pa madana asai gi freedom mumbai independency yamna important koi haina lose Thouram aduga mari leinana All Manipur Working Journalist Union Amjugi President Bijoy Kakching Tabam hai DIPR asi matamga chunaba mawongda singthaningai oiba losang ama oina bohanabada laikidaba Thiyam Premkumar na laukiba thokdang ado singthaningai de ngasi mahaki mingda award ama lanthokpa ase matik chai World Press Day gi Thouram ase matam khara khuyong nakhibadagi handak chahi gi oina amjuna sinduna pangthokpa ngamkhidrei Mathang chahidagi amjuna Thouram ase masak thokna pangthoklagane democracy chatpa leibak amada amade press ki thodang asi chawe chakhatpa khunai ama ohenbada freedom of press asi ngak senba amade ikai khumnaba mathoktai ngasi award fangliba lamdam asigi shaknairaba Journalist Pradip Phanjoubam ase haurakliba journalist singna tamjaningai oiba achangba journalist amani haina mahakna makhata khe corporate houses is the media 60% media Martin halak journalist Martin halak mayam su pati Manipur su masih important sa yam sound ng ta su manung lu sakai lanai ko masih Manipur commission na ning tam na sumber pau yang yo bangam tin hai ta masih da koi tungan do force kaya koi ihalakwa kanalakwa mayam nang biramani pauni hathiba pauni nungi kapura halamba pauni buramba pauni nungi kapura ditaba mom lang sanaba pauni sigi bayum daw bisa pom lang sanaba mom thang pani thwa yeta aduna sigu mayam ar seda sakage side ni su kai noma hajalaga pauni sigi han ko punna pora sigu mayam sine bisna mar pora maning tam na kuina si pau mong ng yawa si pa